Leitengi Amasung fazahannabagidamakt hakchangi kayatki surgery tawba si jaiz natte. Khudamoina operation tawraga maida thoklakpa unsa kusannaba adubu tingthokpa. Naton fazahanba natraga kokta artificial oiba sam habhanba asina chingba. Nungsirabe chilinausing ngase ikhoina punna khangminagadurba sei Leitengi tawgi Masail Amasung Usool ne. Nungsirabe chilinausing no video asibu mipung khudimakta share tawbiduna khanghanbiu. Haji ekhoi punna khangminarasi Leitengi tawgi Masail Islam na Leitengi tawgi matangda chang amada amasung mayai oiba mawangda tawnaba takpiri. Nakan namaromda Islam na lu nana leinaba phazaba fi setnaba sam nana thamnaba mai amasung saktam bu fazana thamnaba amadi nupi singna mapuroibagi damakta sana likkolna leitengnabagi mahi pibiri. Adugu maikay yamaromdana leiteng amadi fajanaba sembada luptuna leibadagi amasung maduda ka henna hotnaba amadi ka henna tawbadagi su thingbirame. Ten sallabada asini madude sariyata motpa manba amasung yengbada nungaitaba mongda leiroidabane. Amasung ka henna su leiteng tawbada amadi sem saduna su leiroidabane. Tawbatabu hairiba ani asigi mayaida Leitengi tawnabagi damakta usul khara akaknaba thambiri. Hairiba sing asi pangthokpa nupi singi mathakta lazimne. Leitengi tawbagi usul ahanbada nupi singna sariyatki ngamkhaida leiduna leitengi tawba matamda madugi maksad adu mapuroibana harawnabagi oigadabane. Atopa nupi singda amasung nupa singda utnabagi damakta oiroidabane. Amadi masabu so tawnaba oiroidabane. Karigomba mapuroibana harawnaba amasung mahaki midyengda fazaningai damakta sem sarba amadi leitengi tawrabadi maduda mahak sawabsu fangani. Aduga karigomba function singda chatnaba amasung atopa singda mahaki fazaba adu utnabagi damakta leitengi tawrabadi Allah ta'Allahgi manakta mahakbu fagani. Huzur sallallahu alaihi wasallam na haibiramme mahaki mapuroibagi atopagi damakta leitengi tawraduna pongthok chawthokna chatliba nupi sing adugi phibam asi kayamatki numitki amamba hairiba aduda mangal amata leitaba adugumbane. Hazrat Abdullah bin Mas'ud radhiyallahu anhu na hai madudi Huzur sallallahu alaihi wasallam na potlam tarabu pambiramde. Hairiba potlam tara adudagi amadi asini madudi nupi singna makhoigi leiteng adubu atopa mafamda haibadi makhoigi mapuroiba singi atopa singi mamangda utpa asini. Hadis sharif amada Huzur sallallahu alaihi wasallam na adugum laba nupi sing adugi mathakta la'na tawbirame. Atopa singi mamangda makhoigi leiteng sing adu utliba sing adugi mathakta. Ani subada leiteng tawba amasung madugi pot singda chang amada khars tawba amasung ka hena ahenba sading tawbadagi hingba asi ka hena tangai fade. Thamoida faurakpa apaamba khudingak adu thunghannaba kaidawunungda hotnaroidabane. Tawbatabu mapuroibagi tawba ngambagi chang amasung mahaki budget adugi mapung fana wakhal thamgadabane. Natrabadi anauba fashion amasung atangba sana likol paambada yum kaigani. Allah ta'ala na haidokpiri arembada kharas tawriba mi adu Saitangi machin manawni amasung Saitandi makhoigi mapugi tawbimal khangdabane. Ahum subada leitengi damakta nupi singna sengdaba natraga haram oiba pot yansanba krim na chingba sizinaba asi jaiz natte. Matawasumna wuzu amadi gusal oidaba police natraga krim su taiba si jaiz natte. Khudam oina nail polish hair color na chingba. Mari subada leitengi pot singda kafir nupi singi dharmagi oiba khudam pandam oina khannaba amasung madubu makhoigi akhannaba pot am oina khannaba. Potlam amata natraga niyam ama inba si jaiz natte. Khudam oina Salibi saktam gi likol natraga
लाइबक्ता सिंदूर नत्रगा तिकली हाप नत्रगा मंगल सूत्र सिजनब असे मंगा सुबद लेतेंगी पोट सिंगद इकाई खंगदब अमदी बेदिन ओइब मियोय सिंगी खुदम ओइना खंगनब अमसुंग मखोइद चन्नब पोलम अमत नत्रगा नियम अमद चटप असि जायज नत्ते खुदम ओइना फिल्म की एक्टर नत्रगा एक्ट्रेस सिंग ने सेटलिबा फैशनेबल ओइब फी सिंग नत्रगा मखोइगी अतोप पोलम अमगी मतुंग इनब तरुक सुबद लेतेंगे पोट सिंग द थवाई पानब पोट की मसक यावब पोट अमा फाव सीब खुदम ओइना सना लिकोल द वाहोंग साब तरेत सुबद लेतेंग अमसुंग फजहनबगी दमक्त हक्चांगी कयात की सर्जरी तौबा सि जायज नत्ते खुदम ओइना ऑपरेशन तौरगा माइद थोकलकप उनसा कुसन्नब अदुबु तिंगथोकप नातोन फजहनब नत्रगा कोकता आर्टिफिशियल ओइब सम हाबहनब असिन चिंगब हजरत अब्दुल्ला बिन मसूद रज़ियल्लाहु अन्हु न हाय मदुदी अल्लाह ताला गे लानत ओइसनु तेतु हकलिबि नुपी सिंग अमसुंग हकहल्लिबि नुपी सिंग अदुगी मथक्ता अमसुंग पिसुंगी सम फोइरिब अमसुंग पिसुम अदु पिकहन्नबगी दमक्त फोइनब हाइरिब नुपी सिंग अदुगी मथक्तसु अमसुंग फजनबगी दमक्त या सिंगी मरक्त लाउहल्लिब नत्रगा ललहल्लिब नुपी सिंग अदुगी मथक्तसु अल्लाह ताला गे लानत ओइसनु मसिगी नुपी सिंग असि अल्लाह न सेमलकप अमदी सारकप अदुबु ओंथोकप सिंगने हदीस असिगी रावी अब्दुल्ला बिन मसूद रज़ियल्लाहु अन्हु न हाय मदुदी अल्लाह के रसूल सल्लल्लाहु अलैहि वसल्लम न लानत थारमलब नुपी अदुगी मथक्ता अइना कैदौबगे लानत थारोइदौरिबनो तौबतदे अल्लाह के लायरिक्त मसिगी हुकुम यावरी नुंसिरब इचलिनावसिंगना वीडियो असिबु मिपुंग खुदिमक्ता शेयर तौबिदुना लेतेंग तौबगी उसूल अमसुंग मसाइल असिबु खंगहनबदा सरुक याबियु अल्लाह ताला ना हाइजख्रिबा वाफम खरा सिदा अखोय खुदिमक्पु अमल तौब ngambagi pangal thona adu pinabib oisanu